ngasi numida wairam phongkiba tongan Manipuri sifungsing amasung thokiba thawdo wathoksingdagi maruibi I pausing miyamda thamjari hanmada panam pausiyadagi lokusaraga me ahumda pangthokadariba miyamgi mifamda yelhomi kanjanaba akanba gorep lawminausi kokomi Pakistan amadi Bangladesh masasing thidokliba singu Myanmar-dagi sangsilakliba illegal immigrants singsu thidu khuraizam athoba Lakliba me ahumda sahi ani pharaba Manipur crisis haibasida Manipur miyamgi oiba People's Convention ama khuman lampak pangthoklagani mifam asida miyam punamangna nongmagi sintha lepiduna sarugya bibaga loinana yelawmi kanjanaba miyamgi oiba akanba warep lawmin hausi haina kokomi gi maikiri appeal tarakli haribu wapam singa si lamphel da leiba kokomi office ta pangthokiba pawmising unaba mada kokomi gi convener khuraizam athogana phongthokibani Mangna makhatana phongdokhibada Manipur ngasi phawbusa tharaklibi irang asi lakliba me ahum sida sahi ani mapung pharagani lamdam asig yelawmi oiriba maitai kya masagi maramda saidangba ma oina lairakpa sahi ani sujalakli oiriba phibam asi yengduna miyam goiba mifam sida aikoi goiba apunma warep ama lawnaba panam suthamdi hairiba siguma numira si lamdam asigi tuwan ba makhalgi sintha pairiba singna nongmugi sintha leptuna miyam goiba mifam asida sarugya binaba wapam thamladuna mitai khaknatana lamdam asida khundariba kanglu phurup singsu puna saruk yaduna miyam gweba wakhalon sing phongdoknabi wapam suthamraki oiriba phibam asida India government ki maikedi thaba amata pangthokpa udaba amadi loisinbegi phibamdi lairadana miyamdi hena samamna halaga thamni tuwan ba phurup ki lusingbasing lamdam asida lairiba akhang ahising IDP singsu puna yauraga pangthokkodoriba mifam asida akanba warep ama lahoksi Lebak mamai sumna bohona bada miyam na mating pangbiyu miyam gi hak phangana na apun phirep am lawraga India lenga action cheki nakala marom na pawmising na hangbo wahangi pakhum pira duna khuraizam athobuna makhata na hai India lenga na Manipur thokliba conflict asiga Kashmir thokliba conflict asiga yamna khena ba oina manadaba miyengli basimak leb thibani Kashmir thokliba thawdokta India lenga na athubada action lokatuna terrorist sing bu action lokali adubu Manipur Mapaniki sangsilakli narco terrorist landarak padari kariguma thaba mata pekhataba sina Manipur lariba miyambu inthoklaga thamba lanjena dur lariba miyambu hanna yingbidaba nongmagi sahanaba khara piraga thambagi mawongda sathaba amadi atop state singda thokpa thodokdana prime minister masa satlaga yingsinbaduga Manipur na nongma phawbu lakhidaba sina hena miyamna sawningba heliba naiki mahakna hai phaminaraga wari sananaba hotnadringi mamang India lenga horaklibi irang sikupna khangma mathoktai mai leithoktuna leibigi muda thoklibi issue sigi sapsaba warration puronaba thawdang logadabani Pahalgam attack matungda India gi state khudimakta Pakistan amadi Bangladesh masasing leibara khangtoknaba lokholakliba khongthang asi apapa khongthangni adubo Myanmar digi sangsilakliba illegal immigrants singsu khangtoknaba miyeng thamgadabani ki Miyamda nungaitaba samanaba kya ama pokhaliba si athubu leptuna thabok pekhatpa matam oire hena sumagna makhatana phongdoki amaromdana Manipur police na state sida illegal Bangladeshi amadi Pakistani nationalist leibra haina thiba hokre Jammu and Kashmir gi Pahalgam terror thawdok matung India government na lokholakpa thawrangi manungsana Manipur police na state asida ain kaina sanglakpa Bangladesh masasing amadi Pakistani masasing thihum gi thabak sathabokre PTI gi paw matung ina Manipur police na ahan ba oina thihum gi thabak survey and verification tampa ki tuwan mafam sing maru oina Lilong Minuthong Kwakta Mayang Imphal Sorama sum kairang da sataki Manipur ballot visa natragana inner line permit ILP yaudana unauthorized oiba mong foreign nationalist lady habigi intelligence ki paw phangmadigi Manipur police na thihumbigi thabak sathabaw khibani thihumbigi thabak paksana sathanaba Manipur police ki makok thongbu official singna police station khudimakta khangan khibag loinana thihumbigi thabak ta karigumba ain kaina Bangladesh amadi Pakistan masa sing leramba thingnarabadi makogi mathakta sapsab legal action sing lokhanabasu khangan khrairi Amaramda Manipur gi ADGP office thadorak pasiyolamada valid document paidaba Bangladesh amadi Pakistan masasing leibra haina thibigi thabak ahanbigi oina tampak ki khandoklaba mafam khara sathabawri Manipur illegal oina foreign nationalist leramba yabi oithokpa lei haibigi intelligence ki paw phangbaga thibu humbaga thabak sathanaba police station singda khanganbaga loinana leiramba thingnarabadi makogi mathak sapsabe ain yoeba thabak lokhonaba khankhre haidi atopa makok thongba police officer amana phongdorapagi matungina verification process ta phangba document sing ningthina record tawnaba police station khudimak ta khankhre
ngarang nahal Gujarat thi hombi thabak sa thabda bele document pairamdaba Bangladesh amadi Pakistan masa lising ama hena masa khangdok pangam khiba dumangna maram oiraga Manipur su thi hombi thaba sa thabani official aduna makha taraduna awang nong poklamdam sing maru oina Manipur ain kaina mitop sangsilakpi wathok sahi kya gi mamang ngi mayuk na duna lakli mamang sahi English singani ga kunga mari gi December thada Manipur police na Imphal West ki manung sanba mayang Imphal dagi ain kaina sangsilakpa Bangladesh masa kunga mapun fagat mangki makhatana foreign nationalist sida sasinab inner line permit ILP pass amadi atai sasinab document sing piramba CNaba revenue department ki official su kaya phakhri kya lekhrabani maru oina pahalgam thawdok matung awang pok state sing ain kaina mirai masa sing sanglak para haibi yingsinbi ki akan mathabak sa tharakhibani panba yabadi pahalgam thawdok matung Ministry of Home Affairs na India da liba visa paiba Pakistan sing makhoi gi visa matam thas ki kun gatreta matam lohenduna masigi mamang di India thadok na ba khan balai khrabani amaram da hanagi Chief Minister nong thoma berena ex thadorok paworo lamada mahana Chief Minister oiringi matam da mitop mian cha sing ain kaina sanglaktuna leibra haina thigatpegi thabak kaya ma satakhi maduma ki marana gi nati state gi miyam gi amadi tungge mirol gi damaktani lamdam gi mising yam jada yellow mising mitop mian cha sing gi makutgi kanabani ngasi su makha sathaningi tungge mirol gi damak haina phongdorakli panma yabde nong thoma berena Chief Minister oiringi matam champur gi ain kaina sanglakpa Myanmar masa humdraga manga fagat palikhrabani fagat khibasingi manungda nupa kunga manga nupi kunthraga manga mati angang kun yaukhibani loisalak poina paunikol pauksigi editorial memna thamjari lansi kaidawai loigadawri Manipur da khumja English singani ga kungo homdoi gi me humdagi tholakliba Kuki jau theory singna mitai da onsinduna lan haurak tuna makhoi gi panam ama taliba panam si mitai phurup tanwe gi mawong na mitai hatpa mitai gi yum kai mai thap gi thaba Kuki jau theory singna satharakwana mitai kya lanjena dun relief camp kya da sangjapam lawduna wan pusileli Kuki singna taliba separate administration pidriba phawba mitai phagani mitai hatkani habisi Kuki singna center lengak ta tali habisi hamama thokle kadina makhoi na tawthorakpa thawong thawda sina tai Manipur da PR leirabasu PR singi lam Kuki singna khundaba mafam singdari satnadabagi mami sauna tai Kuki singna mitai amata national highway ani da satpa yahandana thamli adumapu center lenga ki home ministry ki mekedi ki Manipur national highway lambi yauna lambi punamak free movement yahangadabani haiduna laukthok tuna lambi satpa yahanana bo hotna rore madusu Kuki lamen tu yan mesingna thingbade ki mai pak pangam kidri masi Kuki singna center lenga ta landabani haina lawbani adubu center lenga ki kari aron be agenda leibana Kuki singda hauzik phawba kari su tawduna lagi punama sigi mathakta Manipur legislative assembly ki MLA humfu leibi ki manungda MLA tara Kuki ni Kuki MLA tarana Manipur ngakpagi thawai pirabasu hauzik thokliba lan sida yauksinduna Manipur thuwaina bo honariba sida yamna Phongna yauri adubu makhoina MLA oiriba rajniti dal singdagi kari su tawngamdana leidi hauzik leidiba mong asidadi phana yamna wari sanarabasu lan si makhadumak sathaduna leigedra khali masi punamaki thawai center lengana puraga bap tadaba Kuki sing bap tahanduna lan si lusindana bo honagadabani haiba paunikol pauksigi editorial myam special content omina myam na thamjari ado tentang nasum na myam na thamjaram loisilak poina tendakpa pawmana dima hasauda numai kapna bi khuthokna pa thawdokta NSCN gi kedar ahum sire hari haiba miyoi sing si hablong civil hospital purakri hari loinana makhoi digi AK47 rifle ani recover tawba ngamle haba wafam yon phongdorakli adu tentang nasumna myam na thamjaram gi hausikoi nadi myam paw su matang sai lusinjarage masuma khata ba no update myam puna ngamina sai national sigi mekedi ki thamjari